mayambu ahanamuktada warina chomgi maikidagi ikok nona taram noksiri tabirasi akoina pujarakpa warida mapoktuda akoi ahum warigi ahum suba tangka ngasigi tangka asdana warisana kadi kamdoriba mayam punamakna wari asi amuk taminarasi tabirasi mapoktuda akoi ahum warigi ahum suba tangka tamanidi mana masing thariba inkoludagi phanam lapkhrabani mahakna chongla dum chakhibani aduga asomdasu tangtena madi maga lulere bisallado yam thuna yusilakka matamdadi kanano haduna kuithi thire alu phaido mamadi pungloi loramle tangten chawbani mai hawi kanana karamna turumlibano haduna koying yengi adu phangde kona thangdadi alu juri maraktani mana uriba chonga amubi amakhak targa leribado madu ubada tangten yam thuna changshili aduga munni yengi usiknine chonga amubi natrane asumna ngihakdang yelba matungda tangten magi masada kariguma khara phore matam mama mahak mapok amada maga chonga ga luina khiba pun khiba kayado nisilakku male madugi chonga amubi du uba matamda kari no wakhal haipum khangdaba kayam phore karino habadi tangten masamana lamba phangdaba tarbasu magi wakhandadi kariguma khara phore chonga si he urubadagi masasi ko ngawba kaya matore ngihakdang tangtena masagi mako adu tamna paisinjei aduga mana chonga adu singkhatpiduna man haire he chonga mubi ngasidi nangi lebak thibanu mil habdu tare nangbudi aina kanbirabani chalo nasadu sena khonna maram boduna nak wara male adubu ngasi nangbu urba matam asida aigi wakhanda karino hapam to khangdabamdi phore aigi inkola sibu neiramliba usittaba kanaguma mihoyedo aina soidanamaki phagani aduga ai kanano habase iti khangani he aigi sanbi law chalasi law maigai ashomda khara yagna chalo aduga mahak ado aina phanaba tawgani chalo chonga amubi lehoro asumna chonga amubi do lori mathak amada thambirami aduga tangtendi magi sanbi du bi yamli yagna chilhallaga mathak tongkhaladuna ngasai chakhi mi yedo talami talba mi yedudi tamani buni asumna saladasu tangten hairiba khudimak yare mana kongda phamladuna tangten asawbuna mai horoduna salladu yang chilhalami asumna khara yang chalakka matamdi labuk adugi mayai orapna adum urare kanaguma nupa makhok chongboi sienboi torga chalibado ure madu ubadagi mana kongda phamna tangten ngakmana kaino matawi adik sinatrane manine karamba taibu minuside amakta phabu udri magi mong matawside he sanbi khara yang chalo asum gira kan lumnak chalo masiki taibu mi sigi mong matawsidi amakta phabu udri ne yenge magi mong mataw yenge wai jaharam laga sanbi se tamani gi manak tamne yamni yang chilalame sanbi dasu tangtena haibiyare asumna yamna phingna asawnguluna sanbi sile tamani su chalammadagi sanbi asina magi manaktam chisilakpase maidu onthorok matamdu ure chaplebi aduga karino sallasi wa haduna munni yingi sallase maige amata da hongdokte maige tamna onsilaktuna kanna chilalibisu ure tamani angau bisallasi wa aigi maige tamna pasilaini ai kamai toni haduna khallingai matamase khanmaga nanghoba nate chongthokna bathidona bo honai adubu sallasila yamma chan chilakpa herkibna tamani da sallasina wairami tamani nakallama da sallaga tai asumna mana sallaga taringa tajasida tangteni salladugi mananganda magi tu hauda kanna yaladuna nokpa hokolai he thauna phaba sakhudana karigi akanma saba ai inkhonbu nang nermagi matikni ngasi nangna phangliba cheragase wai jaharak matamda tamani turbsu tuna kanano wangali siba kanano maithong ado koire leduna amadagi amada adum yengi adubu kanano karino haba khangdre magi nakta leribadi sallasitani sallasi waiba lorabatung mani da munni yengli changchakhindri makhong ase leba khotpaduna tawri aduga masilasi su khara sairi tawri
Mani na muna yelaga. Laga sal sibo. Aingunda wangali sibo sannarane. Iya. Aibu sittaba. Aibu yam usittana khalida. Yeng bataradana. Laga sallori kadi oire. Aigisu aina ngambado ut bataradana. Masa matomta wakhanda khanjai. Aduga mani hana mukti karigumba sallasina sinsilak batarabati matik thokpa laknage. Masida paduna mabu namthuge habagi wakhalama mani na khalli. Mani su mapangan yamna kanda mini. Makhoi gi lekai khulgi misingna magi maramda phajana munna khangde mana su haidoktabani. Adubu magi su kallaba thauna amada leidi. Mana asumna kalliba asigum tangten su makhoi khulgi misingna magi maramda sengna khangdabani. Mahak su mapangal yamna kalli. Pikchai habagi wani haikruugumani. Tangtendi salladigi mathakta tongna. Hey, nashana lal hajo. Aingonda khurum jawne aingonda lal haduna khurum jaw. Adu nattaba tarabadi thauna phabu nupa nang mikup asida awaba taragani. Wahiduna manibu amukena sawallami. Sandamun yengi sanduna wangalibin haduna khale. Aduga man haide. He sanbi petawa macha nang na ibu singna basari. Aisu kananu khangbra. Aisu kananu khangbra. Wahisi hairam laga mani yama yang chongsilai. Aduga madi chongba paiba ngambanina paisilagaduna sallasiga maraibakta mana khongpa aduna kawrami. Sallado maning khalli. Tuge phawba tawi. Salladu shawbana mai hawi. Tangtena yathang tawthare wairu haduna haire. Sallase amuka yang sinsilai. Sinsilaka matamda mani na mabu magi mana ani da paraduna hek mukai. Tangten salladugi mananganda magi tu hawdi yalibani. Tangten karin zafum khangdre. Iya haduna kanna mui. Sallado man lelabu khudingi mani na kanna phabasida magi pangal thuna khrimak mayang tasilagle. Masigi tanja sidani tangtenna tau yenge nang tau yenge haduna salladugi manangan mathaktagi kanna chongkhalai aduga mani gi marai bakta pikdu pikhrba magi makhonguduna kawrami. Piktani pikliba yamna chawbo jo chayamna tharakpa kumani. Mani laibaktuda adumna piktu pikhrba mana tharakpa matamda mahak changi manakongda pairambadagi longduna tai. Kadumdagino Mani kadumdagi lakhibano karamba saphuna haiba gyan takidre. Adumna taringai tanja asida sallado mangonda yam usikkitabagi amuk hena wairagi hadu sinsilai. Sinsilakka matamda mani na kanna ngai. Ngak khudingi tangtengi pikhraba khongaduna chongchiladuna mani bu netli kawi. Mani gyan pummami chaina khun yamna phangi. Kadumdagino karino haiba khangde. Sallado bu ngak thotlingai tangtena lumpudagi narondagi chichilakpase phanayamni yamle. Tangten mahusana su lumpu khara haibani. Mani gyan ngawi. Salladu bu ngaksira natraga narondagi thajilalibadubu ngaksira khanna matamda ngawre. Narondagi lakpa saktamadudi mana phajana kananu karino khangde ningthina ubusu ngamba nate. Masina tangtena khudong chaba lobani. Nupa aduna gyan ngawduna koiri leduna yelingai tanja sidani tangtena hena haraujariba nungaijariba uroine nangna aibu uba phangloine. Nasana lal haijo. Aigi alu phaido mama nang nerambagi matingni. Ngasi nangna phanglibase na ase. Hayu nasana lal hayo. Uroine namit ado ko yenganune uroine haduna karemchu karemnari. Mani asawbana khamthengi. Mahaksu thauna yamna phare yamna kalle haduna masana khanjaribani. Adubu ngasi mikup asida sallasiga tangtengana paraga mabu hek chumna hapna rakpa kaya asida mani tasengna wabani. Adubu aina ngamba makhaidi aina ngakthokani honagani haduna sallase aroiba thabide hekta phurage kautharage haduna mani honare. Magi lamchiksinbi aswaida lelambadagi aswaida yamna tuna paisinbi aduga sana chongbi kaya ase torei. Masiga tanja sira tangten handati yongolena. Yongi mongne ku yengi. Tangten madi mani na ude mana morona lanthinarbadi sallasibani. Tangten su magi ngamba kaya amada hekta mani bu maithiba pirake haduna hone. Mani ki pangal angakpani. Pigup kharigi matungdadi yamba sathiba saklolam habado mani do ere. Mani gi asawbani henkibana hojikti sallase manakong anida paraga mana namthurami aduga sallasibu
ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯁꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯅꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯅꯥꯅꯣ ꯃꯊꯧꯅꯥ ꯂꯩꯕ ꯊꯣꯔꯛꯎꯅꯦ ꯑꯩꯒ ꯂꯝꯕꯥ ꯄꯥꯁꯤꯅꯦ ꯅꯔꯣꯟꯗꯒꯤ ꯂꯨꯝꯂꯒ ꯂꯥꯛꯀꯅꯨ ꯑꯩꯒꯤ ꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯎ ꯊꯧꯅꯥ ꯐꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯇꯥꯡꯇꯦꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯔꯦ ꯃꯥꯒꯤ ꯁꯜ ꯑꯁꯤꯕꯨ ꯃꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯔꯥꯏ ꯂꯥꯛꯅꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯃꯁꯤꯗꯒꯤ ꯁꯜ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯈꯩ ꯏꯀꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯇꯥꯡꯇꯦꯟ ꯊꯣꯔꯛꯏ ꯑꯩ ꯂꯦꯞꯂꯔꯦ ꯅꯪꯒꯤ ꯃꯥꯡꯗ ꯑꯩ ꯂꯦꯞꯂꯔꯦ ꯑꯩꯅꯤꯅꯦ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟ ꯊꯣꯔꯛꯏ ꯃꯅꯤ ꯑꯍꯥꯟꯕꯗ ꯎꯗꯦ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯡꯇꯦꯟ ꯍꯥꯏꯔꯛꯏ ꯍꯦ ꯑꯁꯣꯝꯗ ꯌꯦꯡꯊꯔꯛꯑꯣ ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯧꯔꯤꯗꯨꯗ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗ ꯌꯦꯡꯉꯨꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯀꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯐꯦꯠ ꯍꯥꯏꯔꯤꯕꯗꯣ ꯃꯅꯤꯅ ꯎꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯃꯅꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯀꯔꯤ ꯖꯤꯕꯅꯣ ꯁꯤꯕꯣ ꯍꯩꯃ ꯈꯨꯗꯣꯝꯕꯤꯃꯛꯇ ꯋꯥꯡꯕ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯁꯥꯏꯅꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯃꯤꯗ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕꯅꯤ ꯂꯥꯎ ꯅꯪꯗꯤ ꯀꯥꯡ ꯍꯥꯠꯄꯒꯨꯝ ꯍꯥꯠꯀꯦ ꯂꯥꯎꯅꯦ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯅꯣꯏꯔꯒ ꯍꯥꯠꯀꯦ ꯂꯥꯎꯅꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯇꯥꯡꯇꯦꯟꯗꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯑꯩꯕꯨ ꯀꯥꯡ ꯍꯥꯠꯄꯒꯨꯝ ꯍꯥꯠꯀꯅꯦꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯥꯗꯅ ꯆꯤꯛꯂꯒ ꯍꯥꯠꯀꯦ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯆꯤꯜꯂꯛꯎ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯅꯤꯗ ꯇꯥꯡꯇꯦꯟꯅ ꯃꯨꯛꯂꯔꯤ ꯃꯅꯤ ꯁꯥꯎꯕꯗꯨꯅ ꯇꯥꯡꯇꯦꯟꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯒꯦꯅ ꯇꯧꯏ ꯐꯥꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯥꯡꯇꯦꯟ ꯐꯨꯠ ꯃꯥꯡꯈꯤ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯊꯣꯛꯈꯤ ꯃꯅꯤ ꯑꯃꯨꯛ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯗꯣꯝ ꯂꯩꯔꯦ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯈꯨꯗꯤꯡꯒꯤ ꯇꯥꯡꯇꯦꯟꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗꯁꯨ ꯃꯊꯨꯟꯗꯁꯨ ꯄꯪꯀꯥꯎꯗ ꯀꯥꯎꯏ ꯃꯅꯤ ꯌꯨꯡꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ ꯄꯤꯛꯇꯅ ꯄꯤꯛꯂꯤꯕ ꯀꯣꯔꯣꯄꯤꯒꯤ ꯆꯩꯅꯥꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯌꯨꯡꯂꯒ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯇꯥꯡꯇꯦꯟꯅ ꯀꯟꯅ ꯅꯣꯛꯏ ꯑꯩꯉꯣꯟꯗ ꯍꯧꯅꯨꯅꯦ ꯄꯤꯛꯑꯦꯅ ꯍꯧꯅꯨꯅꯦ ꯅꯊꯨꯜ ꯑꯗꯨ ꯌꯨꯡꯂ ꯇꯥꯅꯤꯅꯦ ꯌꯦꯡꯉꯨꯇꯨ ꯅꯃꯥꯏꯅ ꯁꯣꯛꯂꯤꯕ ꯄꯣꯝꯂꯤꯕꯗꯣ ꯈꯪꯂꯗꯅ ꯑꯩꯉꯣꯟꯗ ꯍꯧꯅꯨ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟꯅ ꯀꯟꯅ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯅꯤ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯄꯤꯛꯅꯒ ꯄꯤꯛꯄꯅꯦ ꯎꯕꯅꯒ ꯐꯪꯗꯕꯅꯦ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯂꯩꯇꯨꯝꯁꯤꯡ ꯈꯨꯜꯂꯒ ꯄꯂꯪꯗ ꯂꯪꯊꯣꯔꯛꯏ ꯇꯥꯡꯇꯦꯟꯅ ꯂꯩꯀ꯭ꯔꯛ ꯑꯃꯗ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯀꯅꯤ ꯑꯗꯨꯒ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯂꯪꯂꯒ ꯀꯥꯟꯅꯔꯣꯏꯅꯦ ꯉꯝꯂꯗꯤ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯖꯧꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯧꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯅ ꯃꯥꯕꯨ ꯎꯔꯦ ꯃꯅꯤ ꯌꯥꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯥꯒꯦ ꯇꯧꯏ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯂꯧ ꯈꯥꯎꯈꯤꯕꯒꯤ ꯆꯔꯨꯀꯣꯛ ꯃꯊꯛꯇ ꯑꯃꯨꯛ ꯇꯣꯡꯒꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯇꯥꯡꯇꯦꯟꯗꯤ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯦ ꯃꯅꯤ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯇꯥꯡꯇꯦꯟꯁꯤ ꯐꯥꯔꯒ ꯅꯣꯏꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯥꯡꯇꯦꯟꯁꯨ ꯃꯍꯩ ꯍꯩꯕꯅꯤ ꯄꯥꯛ ꯍꯦꯛ ꯐꯥꯕ ꯉꯝꯕ ꯅꯠꯇꯦ ꯃꯅꯤꯒꯤꯗꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ ꯑꯁꯨꯝꯅ ꯐꯥꯒꯦ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯇꯥꯡꯇꯦꯟꯅ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯂꯨꯝ ꯑꯃꯨꯛ ꯄꯥꯛ ꯀꯥꯎꯔꯛꯀꯅꯤ ꯑꯃꯗ ꯑꯃꯨꯛ ꯂꯨꯝ ꯄꯥꯛ ꯀꯥꯎꯔꯛꯀꯅꯤ ꯑꯗꯨꯝꯅ ꯂꯨꯝꯂꯒ ꯂꯨꯝꯐꯨꯗ ꯀꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤ ꯆꯩꯅꯥꯈꯣꯟ ꯐꯅꯌꯥꯝꯅ ꯐꯪꯂꯦ ꯇꯥꯡꯇꯦꯟꯒꯤꯗꯤ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯈꯨꯠꯊꯥ ꯃꯥꯅ ꯈꯔ ꯍꯦꯟꯗꯕ ꯌꯥꯗꯦ ꯑꯃ ꯂꯩꯔꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯇꯨꯔꯤꯕ ꯁꯜ ꯑꯁꯦ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯔꯦ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯁꯜ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯦꯅꯥ ꯐꯥꯎꯔꯝꯕꯅꯤ ꯇꯥꯡꯇꯦꯟ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯒꯤ ꯍꯧꯒꯠꯂꯦ ꯃꯁꯤꯗꯒꯤ ꯃꯅꯤꯕꯨ ꯑꯁꯣꯝꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟꯅ ꯀꯧꯔꯦ ꯃꯅꯤ ꯑꯁꯥꯎꯕꯗꯨꯅ ꯑꯔꯣꯏꯕꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯐꯨꯠ ꯃꯥꯡꯈ꯭ꯔꯦ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯂꯝꯌꯥꯡꯗ ꯀꯧꯔꯝꯂꯒ ꯇꯥꯡꯇꯦꯟ ꯌꯥꯝꯅ ꯆꯣꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯟꯗꯨꯒꯤ ꯃꯇꯨ ꯇꯨꯍꯥꯎꯗ ꯅꯪꯒꯟꯗ ꯌꯥꯜꯂꯗꯨꯅ ꯆꯦꯜꯂꯣ ꯑꯩꯅ ꯉꯝꯂꯕꯅꯤ ꯑꯩꯅ ꯀꯧꯔꯝꯂꯦ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯁꯜ ꯑꯁꯦ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯍꯟꯅꯕ ꯇꯧꯔꯤ ꯁꯜ ꯑꯗꯨꯁꯨ ꯇꯥꯡꯇꯦꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜꯂꯣꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯃꯅꯤꯗ ꯑꯁꯥꯎꯕꯗꯨꯅ ꯃꯉꯣꯟꯗ ꯂꯨꯝꯂ ꯀꯧꯔꯝꯈꯤꯕ ꯀꯌꯥꯗꯨꯅ ꯈꯪꯒꯅꯤ ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯕꯗꯤ ꯌꯦꯡꯒꯦ ꯑꯩꯅ ꯅꯪꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯆꯣꯡꯂꯒ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯥꯜꯂꯛꯏ ꯃꯅꯤꯗꯤ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯌꯥꯝꯅ ꯌꯥꯡꯅ ꯂꯝ ꯆꯤꯡꯁꯤꯜꯂ ꯆꯣꯡꯁꯤꯜꯂꯛꯏ ꯇꯥꯡꯇꯦꯟ ꯇꯨꯍꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯅ ꯊꯨꯔꯦꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯌꯧꯔꯛꯏꯅ ꯍꯦ ꯁꯟꯕꯤ ꯀꯟꯅ ꯆꯦꯜꯂꯣ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯌꯧꯔꯕꯗꯤ ꯑꯩꯒꯤꯁꯨ ꯉꯝꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯅꯤ ꯑꯩꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯑꯥꯗ ꯂꯩꯍꯧꯔꯦ ꯆꯦꯜꯂꯣ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯏꯀꯥ ꯃꯆꯥꯗꯨꯅ ꯁꯜ ꯑꯗꯨꯕꯨ ꯀꯟꯅ ꯊꯥꯔꯤ ꯃꯅꯤꯁꯨ ꯑꯁꯥꯎꯕꯗꯨꯅ ꯀꯟꯅ ꯆꯣꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯜ ꯑꯗꯨꯅ ꯀꯟꯅ ꯆꯦꯟꯕꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ
ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯅ ꯀꯟꯅ ꯆꯨꯁꯤꯜꯂꯗꯨꯅ ꯉꯁꯥꯏꯒꯤ ꯑꯂꯨ ꯃꯔꯛ ꯑꯁꯤꯗꯅꯤ ꯁꯜ ꯑꯗꯨ ꯃꯥꯅ ꯅꯝꯊꯨꯔꯤꯕ꯫ ꯁꯜ ꯑꯗꯨ ꯅꯝꯊꯨꯕ ꯃꯇꯝꯗ ꯁꯜ ꯑꯗꯨ ꯇꯨꯔꯦ꯫ ꯁꯜ ꯑꯗꯨ ꯇꯨꯕꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯇꯥꯏ꯫ ꯃꯅꯤꯒꯤ ꯑꯁꯥꯎꯕꯗꯨꯅ ꯁꯜ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯀꯥꯎꯁꯤꯟꯕꯗ ꯁꯜ ꯑꯗꯨ ꯆꯦꯟꯅꯥꯈꯨꯜꯂꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯏ꯫ ꯇꯥꯡꯇꯦꯟ ꯉꯁꯥꯏꯋꯥꯏꯗꯤ ꯀꯥꯔꯟ ꯇꯨꯔꯟ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯟꯗ ꯀꯟꯅ ꯀꯟꯅ ꯀꯥꯎꯁꯤꯜꯂꯛꯄ ꯀꯌꯥ ꯑꯁꯤꯗ ꯇꯥꯡꯇꯦꯟꯁꯨ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯆꯕ ꯇꯥꯔꯕꯁꯨ ꯆꯥꯎꯈꯠꯄ ꯉꯝꯃꯤ꯫ ꯃꯥꯅ ꯆꯥꯎꯈꯠꯇꯕꯒꯤꯅꯤ꯫ ꯁꯜ ꯑꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄ ꯀꯌꯥ ꯑꯁꯤꯗ ꯇꯥꯡꯇꯦꯟꯒꯤ ꯑꯁꯥꯎꯕ ꯍꯦꯜꯂꯛꯄꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯆꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯐꯩꯗꯣꯝ ꯃꯔꯛ ꯑꯁꯤꯗ ꯃꯥꯒ ꯃꯅꯤꯒ ꯍꯦꯛꯇ ꯀꯤꯠꯀ ꯅꯝꯅꯔꯛꯏ꯫ ꯃꯅꯤꯁꯨ ꯇꯥꯡꯇꯦꯟꯒ ꯅꯝꯅ ꯅꯝꯅꯅ ꯑꯩꯅ ꯅꯣꯟꯅꯔꯤꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯕꯅꯤ꯫ ꯃꯁꯤ ꯃꯤ ꯅꯠꯇꯦ, ꯃꯁꯤ ꯂꯥꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯂꯨ ꯐꯩꯗꯣꯝ ꯃꯔꯛ ꯑꯁꯤꯗ ꯍꯦꯛꯇ ꯀꯤꯠ ꯀꯤꯠ ꯊꯔꯣ ꯊꯔꯣ ꯑꯣꯗꯨꯅ ꯅꯝꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯀꯟꯅ ꯀꯟꯅ ꯅꯝꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯒꯤ ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯥꯡꯇꯦꯟ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯆꯥꯎꯈꯠꯄꯗꯣ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈ꯭ꯔꯦ, ꯀꯅꯥꯒꯨꯝꯕꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯆꯥꯎꯈꯠꯂꯝꯕꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈꯤꯔꯝꯃꯤ꯫ ꯄꯤꯛꯂꯕꯁꯨ ꯃꯅꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯅꯥꯀꯜ ꯑꯃꯗ ꯆꯤꯛꯂꯒ ꯊꯔꯣ ꯊꯔꯣ ꯑꯣꯟꯃꯤꯟꯅꯩ꯫ ꯃꯅꯤꯁꯨ ꯆꯥꯎꯔꯤꯉꯩ ꯃꯇꯝꯗꯕꯨꯗꯤ ꯀꯣꯟꯁꯤꯟꯕ ꯊꯨꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯕ ꯀꯥꯟꯁꯤꯗꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯁꯨ ꯈꯪꯗꯅ ꯇꯥꯡꯇꯦꯟꯅ ꯃꯉꯣꯟꯗ ꯀꯟꯅ ꯀꯟꯅ ꯆꯤꯜꯂꯛꯄꯁꯤꯗ ꯍꯦꯛꯇ ꯆꯦꯟꯅꯥꯈꯨꯜꯂꯗꯨꯅ ꯑꯂꯨ ꯃꯔꯛ ꯑꯁꯤꯗ ꯊꯔꯣ 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 ꯑꯣꯜꯂꯤ꯫ ꯇꯥꯡꯇꯦꯟꯁꯤ ꯃꯥꯅ ꯆꯤꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯃꯇꯦꯛ ꯑꯃꯗꯕꯨ ꯆꯤꯛꯂꯝꯒꯅꯤ, ꯑꯃꯗꯕꯨ ꯆꯤꯛꯂꯝꯒꯅꯤ, ꯍꯦꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃꯈꯛ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯤ꯫ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯇꯥꯡꯇꯦꯟꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯇꯥꯡꯇꯦꯟꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯗ ꯐꯥꯎꯕ ꯃꯍꯥꯛꯁꯤ ꯆꯥꯎꯈꯠꯄ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯍꯟꯗꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯁꯨ ꯀꯧꯅ ꯀꯧꯅ ꯀꯨꯏꯔꯦ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯑꯂꯨ ꯐꯩꯗꯣꯝ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯦꯡꯂꯤꯕꯗꯨ ꯃꯥꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯕꯗꯨ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯎꯔꯦ꯫ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯕꯨꯡꯁꯦ ꯌꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯀꯟꯅ ꯀꯟꯅ ꯀꯧꯏ, ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯅꯝꯅꯕꯗꯣ ꯇꯣꯛꯄꯨꯗꯤ ꯇꯣꯛꯇꯦ꯫ ꯃꯅꯤꯁꯨ ꯇꯥꯡꯇꯦꯟꯁꯤ ꯑꯃꯨꯛꯇꯪ ꯐꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯐꯥꯔꯦ꯫ ꯂꯥꯁꯇꯗꯤ ꯃꯅꯤꯅ ꯇꯥꯡꯇꯦꯟꯕꯨ ꯐꯥꯕ ꯐꯪꯈ꯭ꯔꯦ꯫ ꯐꯥꯕ ꯐꯪꯕ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯍꯦꯛ ꯐꯥꯕ ꯐꯪꯕꯒ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯈꯨꯠ ꯑꯁꯤꯅ ꯃꯐꯝ ꯆꯥꯅ ꯊꯥꯔꯒ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯁꯤ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯎꯕꯅꯤꯅ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯐꯠ ꯑꯣꯟꯈꯠꯂꯛꯏ꯫ ꯑꯣꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯎꯔꯔꯦ꯫ ꯍꯦꯛ ꯎꯈꯤꯕꯗꯒꯤ ꯇꯥꯡꯇꯦꯟꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕꯗꯣ ꯀꯔꯤꯃꯠꯇ ꯃꯥꯅ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ, ꯊꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯡꯇꯦꯟ ꯇꯞꯅ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ, "ꯑꯦ ꯊꯣꯏꯕꯤꯆꯥ, ꯏꯃꯥ ꯊꯣꯏꯕꯤꯆꯥ"꯫ ꯑꯁꯨꯝꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯣꯏꯔꯣꯜ ꯑꯃꯈꯛ ꯃꯅꯤꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯈꯤꯔꯝꯃꯤ꯫ ꯇꯥꯡꯇꯦꯟ ꯃꯈꯥꯗ ꯇꯥꯔꯕꯁꯨ ꯃꯅꯤꯅ ꯃꯉꯣꯟꯗ ꯎꯁꯤꯠꯈꯤꯗꯕ, ꯑꯂꯨ ꯐꯩꯗꯣꯝ ꯀꯌꯥ ꯑꯁꯤ ꯍꯦꯛꯇ ꯁꯥꯟꯅꯩ ꯌꯨꯅꯩꯈꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯅꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯡꯇꯦꯟꯅ ꯆꯣꯡꯈꯠꯂꯗꯨꯅ ꯃꯥꯕꯨ ꯀꯥꯎꯔꯤ, ꯆꯤꯛꯂꯤ꯫ ꯃꯅꯤ ꯆꯩꯅꯥꯈꯣꯟ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯇꯥꯡꯇꯦꯟꯅ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯨꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯡ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯇꯥꯃꯣ ꯇꯧꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯐꯅ ꯀꯟꯅ ꯈꯥꯝꯗꯣꯛꯂꯕꯁꯨ ꯇꯥꯡꯇꯦꯟ ꯁꯨꯡꯌꯥ ꯌꯥꯗꯦ꯫ "ꯏꯆꯟꯅꯨꯄꯤ ꯑꯩꯕꯨ ꯈꯥꯝꯒꯅꯨ, ꯃꯁꯤꯒꯤ ꯃꯤꯑꯣꯏꯕꯁꯦ ꯑꯩꯅ ꯍꯥꯠꯀꯅꯤ, ꯃꯥꯕꯨꯅ ꯂꯣꯏꯁꯤꯟꯒꯅꯤ, ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯣꯡꯁꯤꯟ ꯇꯥ ꯃꯅꯤꯕꯨ ꯀꯥꯎꯏ꯫ ꯃꯅꯤꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯈꯤꯕꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯠꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯇꯥꯡꯇꯦꯟꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯣꯡ ꯌꯣꯇꯨꯝ ꯃꯥꯟꯅꯗꯨꯅ ꯀꯥꯎꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯥ ꯃꯅꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯁꯣꯛꯄꯗꯤ ꯐꯅꯌꯥꯝꯅ ꯁꯣꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯝꯕꯤꯔꯤ꯫ ꯈꯥꯝꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯐꯝ ꯀꯩꯗꯧꯉꯩꯗ ꯍꯣꯡꯗꯦ꯫ ꯇꯥꯡꯇꯦꯟꯒꯤ ꯁꯥꯎꯕꯗꯨꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯥꯡꯇꯦꯟꯒꯤ ꯂꯣꯏꯔꯤꯕ ꯁꯜ ꯑꯗꯨꯅ ꯐꯥꯎꯕ ꯋꯥꯏꯈꯤ꯫ ꯇꯥ ꯃꯅꯤ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ꯫ ꯃꯄꯥꯡꯒꯜ ꯐꯅ ꯀꯜꯂꯕꯁꯨ, ꯃꯍꯩ ꯐꯅ ꯍꯩꯕ ꯇꯥꯔꯕꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤꯕꯅꯤ꯫ ꯂꯥꯝꯕ ꯐꯪꯗꯕ ꯋꯥꯈꯜ ꯑꯃꯅ ꯃꯥꯕꯨ ꯄꯨꯔꯤ꯫ ꯇꯣꯉꯥꯟꯅ ꯃꯂꯪ ꯇꯔꯪ ꯑꯃꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯈꯥꯝꯃꯤ꯫ ꯀꯞꯂꯒ ꯇꯣꯛꯄꯤꯔꯣ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯀꯣꯟꯅꯊꯪꯗꯗꯤ ꯇꯥꯡꯇꯦꯟ ꯌꯥꯈꯤ꯫
ꯇꯥꯡꯇꯦꯟ ꯃꯍꯧꯁꯥꯅ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕ ꯃꯆꯟꯅꯨꯄꯤꯗꯨꯅ ꯈꯪꯉꯤ꯫ ꯃꯥꯕꯨ ꯄꯤꯛꯑꯦꯅ ꯎꯁꯤꯠꯇꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯃꯆꯟꯅꯨꯄꯤꯅ ꯈꯪꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯃꯅꯗꯤ ꯇꯥꯡꯇꯦꯟꯕꯨ ꯂꯩ ꯍꯥꯏꯕꯁꯨ ꯅꯤꯡꯊꯤꯅ ꯈꯪꯗꯦ, ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕꯁꯨ ꯅꯤꯡꯊꯤꯅ ꯂꯩꯇꯕꯅꯤ꯫ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯗꯤ ꯇꯥꯡꯇꯦꯟꯒꯤ ꯃꯔꯝꯗ ꯈꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯇꯥꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯁꯟꯕꯤ ꯑꯗꯨ ꯆꯤꯡꯁꯤꯜꯂꯒ ꯄꯨꯔꯛꯏ, ꯑꯗꯨꯒ ꯇꯥꯡꯇꯦꯟꯕꯨꯁꯨ ꯃꯥꯅ ꯈꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯅ "ꯑꯁꯤꯒꯨꯝꯕ ꯊꯕꯛꯀꯤ ꯇꯧꯕꯤꯅꯨ ꯇꯥꯃꯣ, ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯇꯧꯒꯅꯨ ꯍꯥꯏꯖꯕꯅꯤꯀꯣ" ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯀꯞꯏ꯫ ꯅꯨꯄꯥꯁꯦ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ? ꯇꯥꯡꯇꯦꯟꯅ "ꯁꯤꯁꯅꯨ, ꯍꯥꯠꯅꯕꯅꯤ ꯑꯩꯅ ꯀꯥꯎꯔꯤꯗꯣ, ꯁꯤꯅꯕꯅꯤ ꯇꯧꯔꯤꯗꯣ꯫ ꯃꯥꯒꯨꯝꯕꯅ ꯎꯁꯤꯠꯇꯕ ꯅꯪꯅ ꯈꯪꯗꯕꯅꯤ ꯏꯆꯟ꯫ ꯃꯍꯥꯛꯁꯦ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤꯅ ꯐꯅ ꯀꯟꯅ ꯈꯥꯝꯖꯕꯗꯒꯤ ꯇꯥꯡꯇꯦꯟ ꯃꯈꯥ ꯇꯥꯅ ꯁꯥꯎꯈꯤꯗ꯭ꯔꯦ꯫ ꯇꯥꯃꯅꯤ ꯃꯁꯥꯗꯨ ꯐꯅꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕꯁꯨ ꯁꯣꯛꯅ ꯅꯨꯄꯤ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯏꯃꯥ ꯊꯣꯏꯕꯤꯆꯥꯅ ꯁꯣꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥ ꯃꯁꯥꯅ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯑꯗꯨꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤ ꯎꯔꯨꯕꯁꯤꯅ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯍꯪꯂꯒ ꯃꯅꯤ ꯃꯁꯥꯗꯨ ꯁꯣꯛꯂꯕꯁꯨ ꯁꯣꯛꯅ ꯃꯥꯏꯊꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯍꯥꯛ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯧꯕꯨꯛ ꯂꯝꯕꯤꯗ ꯃꯇꯣꯝꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯍꯌꯤꯡ ꯈꯣꯏ ꯑꯃꯅ ꯇꯠꯇꯅ ꯉꯪꯂꯔꯦ꯫ ꯃꯥꯒꯤ ꯂꯝꯕꯤ ꯇꯥꯛꯄꯒꯨꯝ, ꯃꯥꯕꯨ ꯀꯥꯏꯍꯧꯔꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯔꯦ꯫ "ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯁꯣꯏꯔꯦ, ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯁꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯔꯦ꯫ ꯈꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯉꯪꯕ ꯑꯃꯗꯤ ꯇꯥꯡꯇꯦꯟꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯥꯎꯈꯤꯕ ꯁꯟꯗꯨꯅ ꯋꯥꯏꯈꯤꯕ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯀꯌꯥ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯥꯃꯅꯤ ꯋꯥꯟꯊꯗꯨꯅ ꯂꯧꯔꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯉꯩ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯔꯔꯤ, "ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯁꯣꯏꯔꯦ꯫ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯒ ꯅꯍꯥꯛ ꯆꯠꯀꯗꯕ ꯅꯠꯇꯦ, ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯨ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯅꯁꯥꯅ ꯅꯇꯣꯝꯇ ꯋꯥꯍꯪ ꯍꯪꯂꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ, ꯐꯪꯂꯒꯅꯤ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯨ, ꯊꯤꯌꯨ꯫ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕ, ꯃꯁꯛ ꯐꯖꯗꯕ, ꯌꯦꯡꯕꯗ ꯑꯀꯤꯕ ꯃꯥꯟꯕ ꯁꯛꯇꯝ ꯑꯃꯈꯛ ꯅꯪꯅ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯃꯗꯨ ꯊꯦꯡꯅꯔꯕ ꯇꯨꯡ ꯉꯁꯤ ꯅꯁꯥꯅ ꯅꯇꯣꯝꯇ ꯋꯥꯍꯪ ꯍꯪꯖꯔꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯐꯣꯡꯂꯒꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯃꯊꯪ ꯎꯔꯒꯅꯤ꯫ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯅꯅꯕ ꯊꯦꯡꯅꯅꯕ ꯅꯍꯥꯛ ꯆꯠꯂꯨ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯍꯥꯏꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯌꯥꯝꯅ ꯊꯨꯅ ꯇꯥꯃꯅꯤ ꯃꯤꯁꯤꯜꯂꯛꯏ꯫ "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯒꯅꯨ ꯍꯥꯏꯕ, ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯨ, ꯃꯔꯨ ꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕ, ꯃꯁꯛ ꯏꯊꯤ ꯊꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ? ꯀꯔꯝꯕ ꯊꯤꯒꯅꯤ? ꯂꯨꯀꯣꯛꯄ ꯃꯤ ꯊꯤꯒꯗꯧꯔꯤꯕ ꯑꯩꯁꯤꯕꯣ? ꯀꯃꯥꯏ ꯊꯤꯅꯤ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯌꯨꯝ ꯆꯠꯀꯦ ꯇꯧꯔꯝꯕ ꯇꯥꯃꯅꯤ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯒꯦ, ꯃꯔꯨ ꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕꯗꯨ ꯊꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯍꯪꯂꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯔꯕꯅꯤ꯫ ꯏꯃꯥ ꯊꯣꯏꯕꯤꯆꯥꯅ ꯉꯥꯛꯇꯪ ꯁꯣꯜꯂꯝꯂꯕꯁꯨ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯃꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕ ꯇꯥꯔꯕꯁꯨ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯈꯪꯗꯦ꯫ ꯃꯇꯦꯛ ꯑꯗꯨꯝ ꯐꯥꯎꯕ ꯈꯛꯇꯅꯤ, ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯁꯤ ꯊꯤꯕ ꯂꯥꯛꯂꯦ꯫ ꯃꯔꯨ ꯀꯣꯛꯄꯁꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯃꯌꯥꯝꯅꯕꯨꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯍꯌꯦꯡ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯊꯤꯕ ꯂꯥꯛꯄ, ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯒꯗꯣꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯃꯤꯟꯅꯔꯁꯤ꯫